Hai ma'am, hꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯆꯠꯈꯠꯂꯛꯏꯕ ꯔꯤꯁꯣꯔꯠꯀꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯟꯗ꯭ꯔꯣꯗ ꯂꯩꯀꯣ ꯑꯟꯗ꯭ꯔꯣꯒꯤ ꯁꯣꯝꯗ ꯆꯠꯂꯒꯅ ꯁꯟꯊꯥꯏ ꯅꯦꯁꯅꯦꯜ ꯄꯥर्क ꯂꯩꯗꯣꯏꯅꯤ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯔꯦ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯍꯥꯏꯅꯔꯤꯕ ꯇꯦꯁ ꯑꯣꯐ ꯑꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯀꯔꯤ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯃꯅꯨꯡꯒꯤ ꯐꯖꯕꯁꯨ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯉꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯡꯗꯥꯡꯗ ꯍꯦꯟꯅ ꯐꯖꯕꯖꯥꯠꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯒꯗꯣꯏꯁꯤꯅ ꯑꯩꯅ ꯂꯦꯞꯆꯔꯤꯕꯁꯤꯗ ꯂꯩꯔꯦꯀꯣ ꯃꯥꯒꯤ ꯀꯤꯆꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯕꯥꯔꯒꯤ ꯁ꯭ꯇꯥꯏꯜꯗ ꯂꯩꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯗꯥꯏꯅꯤꯡ ꯍꯣꯜꯅꯤꯀꯣ ꯗꯥꯏꯅꯤꯡ ꯍꯣꯜ ꯃꯅꯨꯡꯁꯦ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥꯏ ꯃꯊꯛꯀꯤ ꯗꯤꯖꯥꯏꯟ ꯐꯖꯕ ꯁꯤꯂꯤꯡꯒꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯊꯥꯏꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯏꯟꯁꯤꯡ ꯐꯪꯕꯅꯣ ꯑꯗꯨꯒ ꯀꯔꯝ ꯀꯔꯝꯕ ꯐꯨꯗ ꯑꯥꯏꯇꯦꯝ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯕꯀꯣ ꯁꯣꯝꯗ ꯂꯩꯔꯦ ꯋꯥꯏꯟ ꯁꯣꯞ ꯀꯩꯅꯣꯁꯦ ꯋꯥꯏꯟ ꯔꯦꯛꯁꯦ ꯑꯝꯇ ꯎꯠꯂꯣ ꯁꯤꯗ ꯌꯥꯝ ꯐꯖꯕ ꯋꯥꯏꯟ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯑꯇꯤꯡꯕ ꯂꯩꯔꯦ ꯃꯊꯪꯗꯨꯗ ꯍꯣꯏ ꯑꯥꯎꯠꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯕꯤꯌꯔ ꯀꯩꯀꯥꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯃꯍꯥꯎꯗꯤ ꯑꯩ ꯍꯣꯔꯦꯟ ꯊꯛꯑꯀꯥꯟꯗ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯀꯣ ꯃꯊꯪ ꯅꯝꯕꯤꯔꯛꯑꯣ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯣꯏꯅ ꯇꯧꯔꯒꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯃꯜꯁꯨ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯣꯠꯁꯦ ꯂꯧꯊꯣꯛꯑꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯍꯥꯎꯗꯨꯁꯨ ꯍꯣꯔꯦꯟ ꯊꯛꯑꯀꯥꯟꯗ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨ ꯁꯣꯝꯗ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯐꯪꯕ ꯆꯥꯅꯕꯒꯤ ꯑꯥꯏꯇꯦꯝꯒꯤ ꯃꯤꯅꯨꯁꯨ ꯁꯤ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯐꯪꯒꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯛꯀꯤ ꯑꯥꯏꯇꯦꯝꯗꯤ ꯌꯥꯎꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯄꯣꯛꯁꯦ ꯑꯅꯥꯕ ꯈꯔ ꯂꯩꯕꯅꯤꯅꯀꯣ ꯌꯥꯎꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯦꯠ ꯚꯦꯂꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜꯅꯤ ꯁꯤꯁꯨ ꯑꯟꯗ꯭ꯔꯣ ꯗꯥꯏꯔꯦꯛ ꯋꯤꯁꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯡꯇꯣꯛꯆꯔꯛꯀꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯄꯦꯛꯀꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯑꯥꯎꯠꯄꯣꯠ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯀꯣ ꯄꯦꯛꯀꯤꯡ ꯐꯖꯔꯦ ꯐꯖꯔꯦ ꯁꯤ ꯂꯩꯖꯔꯦꯀꯣ ꯑꯩꯒ ꯑꯝꯇ ꯎꯠꯂꯛꯎꯁꯤ ꯁꯤ ꯃꯍꯥꯎꯁꯦ ꯍꯣꯔꯦꯟ ꯌꯦꯡꯉꯀꯥꯟꯗ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯁꯟꯕꯤꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯊꯛꯄ ꯍꯧꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯃꯍꯥꯎꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯀꯤꯛꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯌꯥꯝꯅ ꯄꯣꯊꯥꯐꯝꯁꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝ ꯐꯖꯅꯤ ꯂꯥꯏꯠꯀꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟ ꯑꯣꯏꯕꯅꯤꯅ ꯂꯥꯏꯠꯀꯤ ꯐꯖꯕ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯥꯎꯀꯦꯒꯨꯝꯕ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯃꯐꯝꯗꯤ ꯁꯤꯗ ꯍꯦꯛꯇ ꯇꯧꯔꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯐꯝꯐꯝꯁꯦ ꯎꯠꯆꯔꯛꯀꯦ ꯐꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯕ ꯖꯒꯥꯅꯤ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯐꯝꯐꯝꯁꯤꯗꯤ ꯔꯦꯛꯇꯦꯡꯒꯜ ꯍꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦ ꯇꯦꯂꯤꯐꯣꯟꯒꯁꯦ ꯂꯣꯏ ꯂꯩꯔꯦꯁꯦ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯤꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯃꯣꯏ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯀꯣ ꯄꯨꯊꯣꯔꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯀꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯣꯏ ꯊꯤꯜꯂꯛꯑꯦꯀꯣ ꯁꯤ ꯌꯧꯔꯛꯑꯦ ꯑꯗꯩꯗ ꯆꯥꯅ ꯊꯛꯅꯕꯁꯦ ꯃꯣꯏꯒꯤ ꯃꯦꯅꯨꯗꯕꯨꯗꯤ ꯃꯌꯥꯝ ꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯒꯤ ꯂꯥꯏꯅꯥ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯥꯅꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯄꯁꯦ ꯃꯣꯏꯁꯦ ꯇꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩꯁꯦ ꯌꯦꯟ ꯁꯤꯡꯖꯨ ꯑꯃ ꯂꯧꯔꯦ ꯑꯗꯩ ꯆꯤꯛꯀꯟ ꯆꯤꯂꯤ ꯑꯃ ꯂꯧꯖꯔꯦ ꯆꯤꯛꯀꯟ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯔꯦꯠ ꯂꯦꯕꯦꯜ ꯍꯥꯏꯔꯤꯕ ꯑꯩ ꯉꯁꯥꯏ ꯃꯌꯥꯝꯗ ꯎꯠꯆꯕꯗꯨ ꯍꯧꯖꯤꯛ ꯊꯨꯒꯥꯏꯖꯔꯒꯦ ꯑꯗꯨꯒ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯒꯦꯀꯣ ꯁꯤꯜꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯤ ꯄꯦꯀꯦꯠꯁꯦ ꯆꯥꯅꯕꯁꯤꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗ꯭ꯔꯦ ꯁꯤ ꯎꯕꯗ ꯇꯤꯟ ꯆꯨꯝꯃꯦꯕ ꯐꯖꯔꯦ ꯁꯤꯗꯤ ꯌꯦꯡꯉꯒꯦ ꯃꯍꯥꯎꯁꯦ ꯕꯣꯇꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯇꯦꯞꯅꯤꯀꯣ ꯃꯣꯏ ꯍꯥꯞꯄꯤꯁꯦ ꯐꯥꯜꯇꯨ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦꯀꯣ ꯑꯗꯨꯅ ꯒꯤꯂꯥꯁ ꯑꯅꯤ ꯑꯩ ꯍꯩꯔꯒꯦꯀꯣ ꯌꯥꯝ ꯆꯥꯎꯍꯟꯈꯤꯒꯨꯝꯁꯤ ꯈꯤꯇꯪꯅ ꯏꯪꯂꯤꯁꯀꯤ ꯗꯥꯛꯇ ꯍꯩꯒꯦꯕꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯩꯒꯤ ꯊꯛꯄꯒꯤ ꯃꯍꯥꯎꯗꯣ ꯍꯥꯟꯅ ꯌꯦꯡꯉꯤꯁꯤꯀꯣ ꯏꯁꯤꯡꯁꯦ ꯌꯥꯝ ꯌꯥꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯝꯇꯪ ꯌꯦꯡꯖꯈꯤꯒꯦꯀꯣ
ꯌꯥꯏ ꯄꯣꯠ ꯌꯥꯝ ꯐꯖꯅ ꯌꯥꯏ ꯁꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯃꯇꯧ ꯍꯧꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯆꯤꯡꯕꯗ ꯃꯅꯝ ꯅꯝꯊꯤꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯍꯥꯏꯕꯗꯨꯃ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯆꯪꯉꯦ ꯑꯗꯩ ꯄꯣꯠꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯕ ꯄꯣꯠ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯤ ꯊꯛꯆꯔꯛꯑꯀꯥꯟꯗ ꯍꯣꯔꯦꯟ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯊꯛꯆꯕ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯁꯨꯝ ꯌꯨ ꯅꯨꯡ ꯊꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯦꯛꯇ ꯊꯛꯆꯔꯛꯑꯒꯦꯀꯣ ꯌꯥꯝ ꯑꯅꯤꯁꯨꯕ ꯄꯦꯛꯅꯤ ꯏꯁꯤꯡ ꯌꯥꯟꯈ꯭ꯔꯕꯣ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣꯏꯔꯝꯃꯦ ꯀꯩꯅꯣ ꯏꯁꯤꯡ ꯈꯤꯇꯪ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯩꯕꯗꯀꯣ ꯇꯞ ꯇꯞ ꯆꯤꯡꯒꯦ ꯌꯥꯏ ꯊꯣꯜꯂꯤꯕ ꯃꯃꯤꯡꯁꯦ ꯌꯥꯏ ꯇꯦꯁ ꯑꯣꯐ ꯑꯟꯗ꯭ꯔꯣ ꯍꯥꯏꯁꯦꯀꯣ ꯁꯤ ꯀꯣꯕꯤ ꯑꯗꯨꯝ ꯁꯥꯏꯊꯒꯦꯀꯣ ꯌꯦꯟ ꯁꯤꯡꯖꯨꯅꯤ ꯑꯃꯅ ꯁꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯃꯥꯏꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯀ꯭ꯔꯤꯝꯅꯦ ꯆꯣꯀ꯭ꯂꯦꯠꯀ ꯑꯗꯨꯒꯨꯝꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯒꯤ ꯀ꯭ꯔꯤꯝꯗꯨꯅꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕꯅꯤꯅ ꯏꯪꯂꯤꯁꯀꯤ ꯄꯣꯠꯁꯦ ꯀꯌꯥ ꯈꯪꯗꯕ ꯑꯗꯨꯅꯅꯦ ꯍꯥꯎꯋꯦ ꯁꯤꯗꯤ ꯌꯥꯜꯂꯞꯗꯤ ꯑꯗꯨꯝ ꯍꯥꯏ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯈꯪꯉꯝꯄꯣꯠꯇꯦ ꯀꯩꯅꯣ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏ ꯀꯥꯏꯁꯦ ꯑꯩꯁꯨ ꯈꯪꯄꯣꯠꯇꯦ ꯁꯦꯟꯗ ꯂꯩꯕ ꯃꯤ ꯑꯃꯅꯤꯅ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯆꯥꯁꯦ ꯍꯨꯃꯥꯡ ꯀꯥꯡꯈꯠꯄꯤ ꯇꯧꯔꯦꯍꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯕꯗꯤ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝꯒꯤꯁꯨ ꯑꯩ ꯇꯧꯕꯤꯃꯟ ꯈꯪꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯒꯤꯐ ꯑꯦꯋꯦ ꯌꯥꯝ ꯆꯥꯎꯕ ꯑꯃ ꯇꯧꯖꯔꯛꯀꯦꯀꯣ ꯃꯥꯔꯆ ꯊꯥꯗ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯕ ꯃꯐꯝ ꯂꯩꯔꯒꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯕꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯣꯠꯇ ꯍꯦꯛꯇ ꯇꯥꯏ ꯄꯣꯠꯇ ꯁꯤ 750 ml ꯑꯣꯏꯔꯝꯒꯅꯤ ꯁꯤꯃ ꯊꯛꯑꯗꯤ ꯑꯩꯈꯣꯏꯅꯦ ꯑꯗꯨꯒ ꯄꯥꯔꯛꯇ ꯑꯃꯨꯛ ꯇꯨꯝꯃꯨꯔ ꯂꯣꯏꯔꯦ ꯃꯥꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯩꯗꯕꯨꯗꯤ ꯑꯩꯈꯣꯏ ꯚꯦꯟꯗꯔ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯍꯧꯒꯤꯅꯤ ꯑꯗꯒꯤ ꯄꯨꯡꯗꯣꯟꯒꯤꯅꯤ ꯀꯥꯏꯅ ꯂꯣꯏ ꯄꯨꯔꯛꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯜ ꯇꯧꯔꯒ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯃꯍꯥꯎꯁꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯗꯣ ꯑꯣꯏꯔꯦ ꯁꯤ ꯃꯆꯨꯒꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯦꯃꯤꯌꯝꯗ ꯄ꯭ꯔꯦꯃꯤꯌꯝ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯁꯤ ꯃꯣꯏ ꯁꯤꯒꯤ ꯇꯧꯔꯤꯁꯤ ꯃꯃꯜꯁꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯀꯣ ꯃꯣꯏꯅ ꯁꯤꯁꯦ MRPꯗꯕꯨꯗꯤ 580 ꯊꯥꯏꯀꯣ ꯑꯗꯣ ꯃꯣꯏꯅ ꯁꯤꯗ ꯌꯣꯟꯕꯗꯗꯤ ꯀꯌꯥꯗ 400 ꯍꯥꯏꯕ 450 ꯑꯗꯨꯃꯥꯏꯅ ꯐꯪꯉꯦ ꯑꯗꯨ ꯃꯌꯥꯝ ꯐꯖꯔꯦ ꯁꯤ ꯑꯗꯨꯅ ꯐꯖꯔꯦ ꯄꯣꯠꯁꯨ ꯐꯖꯔꯛꯀꯗꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯤꯛꯁꯨ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏ ꯑꯩ ꯏꯇꯥꯎ ꯃꯌꯥꯝ ꯌꯨꯝꯗꯒ ꯁꯥꯎꯖꯅꯔꯒ ꯁꯤꯗ ꯂꯥꯛꯑꯗꯤ ꯐꯖꯅ ꯃꯍꯥꯎ ꯐꯪꯅꯤꯍꯦ ꯀꯣꯕꯤꯁꯦ 3 ꯂꯣꯜꯂ ꯆꯥꯔꯒꯦ ꯀꯣꯕꯤꯁꯤꯒꯗꯤ ꯑꯂꯨ ꯑꯇꯥꯎꯕ ꯆꯥꯛꯀ ꯄꯥꯏꯊꯔꯦ ꯑꯂꯨ ꯑꯇꯥꯎꯕꯁꯤꯒ ꯆꯥꯔꯒꯦ ꯁꯤꯒꯤ ꯃꯌꯥꯝꯒꯤꯅ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯑꯩꯒꯤꯅ ꯑꯂꯨ ꯑꯇꯥꯎꯕ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯒꯤ ꯆꯥꯛ ꯉꯧꯕꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯒꯦ ꯌꯦꯟꯒ ꯆꯥꯛꯀ ꯉꯧꯕ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯦ ꯌꯦꯟꯒ ꯆꯥꯛꯀ ꯉꯧꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯌꯦꯟ ꯁꯤꯡꯖꯨ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯦ ꯌꯦꯟꯒ ꯀꯩꯅꯣꯒ ꯉꯧꯋꯤ ꯃꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯆꯧꯕꯗꯣ ꯁꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯣ ꯀꯧꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯦꯞꯁꯤꯀꯝ ꯍꯥꯏꯕ ꯀꯧꯇꯥ ꯍꯥꯏꯕ ꯇꯧꯔꯒ ꯑꯃꯨꯛ ꯏꯅꯥꯎꯁꯤꯡ ꯄꯤ ꯑꯃ ꯄꯥꯏꯔꯒꯦ ꯑꯗꯨꯒ ꯁꯤ ꯆꯤꯡꯁꯤꯜ ꯂꯣꯏꯔ ꯇꯧꯔꯒ 시도를 뻔해서 많이 힘들고
mấy ngàn Nah, video jadi nang sama ga namjara ke ko waro ke madam ni ke no jam sang ne video ja ai koi nama loi nama re fajaga pumbugi fan khai hai badu lupi nang loi na lai re Hena dum hena mayek senle ya vale sí ya hombre ngahaki mamangdadi kokse sumai tawramda mayam poti reaction phange hojik mayam sangai festival yang tok pudi ko sangai festival da ngang pura ko sa ma tok pudi law andro pek festival da sang do family da kari tiaso andro family yam thina nungai pun ba ya sida ja ngang phai kanam leite ngam inna angang gai na ma ge sidi leile ba bang ma ja sana je sunu ma pa ba sunu wari nungai ba sa ga chao ba ja biyo sangai da chaka do ba sa do sini na pom du kong mani angang su nungai ga ni family ki chu na nungai ba phom yu wa thôi thì địa phương này khi chỉ cần xử lý không em sang làm một cái liền âm thế phải cái gì cô gì cô như cái lá sầu nó đã hạp được bắt giam như thế nào thì nó có bày này cái đâu mà sao lúc mà cho em một cái phong một đâu không mấy em học cái học này rồi bạn rồi mới nè yam na hapsel e ko da yam na hapsel man maram mor kan da zaba dingam tre ko lemam basu het mai ta baduna lema banina ke do bata pu bata yam khai chu chicken yum jlo yum da sina bren yum gi night sin gi si jo pa chicken chili jo hau ta bana se ko me moi na ko da pa na happy re nga si di mayam da gi hen tok na hai ta re ko sidi sigi fried rice sisu happy rak pane do si mading ngam jhal lage pot chu se pot ai last pe oire akoi gi lamina basima thau yadra se leme lem base adum pack tok san jaraga koi adum night sin gi damak ta koi konje le kai ta na pura ga horen waisel labuk ta phamma ga pang thoge ko yang masi gi yam nuai ba program si pang thok minare tuna पोसिंग नमद्रे को नमद्रे हाबदी अखोइना याम का हेने इदि ओइबगी वात नते पोच याम पामना थक्सगी वान अखोइना ngasai तौजरी सिंदु सेम एंटरटेनमेंट ने अदो पोसिदि याम थिना क्वालिटी लेरे दुइ मथक्ते याम थिना हावरे हावबद नतना कोइगी टेस्ट ऑफ अंड्रो हाइरिबा कोइगी रेस्टोरेंट असिगी दमक्तसु यामना फजबा रिसीव यामना फजबा वेलकम दैसाना थक्नबदसु वाटपम बोले तब याम फजबा मोंग सिस्टम दुदा तौरे दुना मयाम मणिपुरदा लेबिबा बाजार खुदि मंगना हाइबो वाफमसि Manipur Windows channel ni mai kidagi thamjari ma'am puna mangasi kidamuktadi thank you ma'am program loisale ra si pose am phaiye bu ko do ko ani na thakne to yam thakpa ngamdre
ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯍꯦꯟꯖꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯏꯠ ꯑꯣꯏꯅ ꯊꯛꯑꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯔꯒꯦꯅꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣꯏꯔꯦ ꯃꯌꯥꯝꯗꯨꯁꯨ ꯀꯥꯎꯟꯇꯔꯗ ꯕꯤꯜꯒꯤꯗꯃꯛꯇ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯁꯤꯗꯩꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯥꯔꯨꯕꯁꯤꯡꯒ ꯃꯥꯟꯅꯗꯕ ꯇꯦꯁ ꯑꯃ ꯆꯦꯜꯂꯦ ꯁꯤꯁꯤꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯃꯣ ꯅꯣꯏꯒꯤ ꯀꯨꯛꯀꯤ ꯑꯣꯏꯅꯀꯣ ꯌꯥꯝ ꯊꯤꯅꯗꯤ ꯍꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯆꯦꯂꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯇꯩ ꯌꯦꯟꯁꯨ ꯁꯨꯔꯛꯄꯗꯤ ꯉꯥꯔꯤ ꯌꯥꯎꯗꯦꯕ ꯉꯥꯔꯤ ꯍꯥꯎꯔꯦ